Ay, puro hangin ko yun. Yes, na tulo mo. ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯁꯦ ꯐ꯭ꯔꯦꯟꯁꯤꯞ ꯍꯥꯏꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯔꯨꯞ ꯑꯃꯒꯤꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯗꯩ ꯏꯃꯥꯟꯅꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯍꯥꯏꯕ ꯒ꯭ꯔꯨꯞꯁꯦ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯈꯛꯇ ꯑꯀꯛꯅꯕ ꯃꯤ ꯈꯔ ꯈꯛꯇ ꯄꯨꯜꯂꯒ ꯁꯦꯝꯕ ꯅꯠꯇꯦꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯂꯦꯁ ꯑꯦꯛ ꯑꯣꯏꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯁꯤ ꯂꯥꯟꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯁꯐꯔ ꯃꯌꯥꯝ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯌꯧꯗꯕꯤꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯔꯤ ꯃꯇꯥꯏ ꯃꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯇꯥꯔꯤ ꯃꯌꯥꯝꯁꯦ ꯏꯁꯤꯡ ꯈꯨꯌꯥꯝꯇꯁꯨ ꯄꯤꯊꯛꯄ ꯉꯝꯅꯕ ꯆꯥꯛ ꯃꯐꯝ ꯑꯃꯗꯁꯨ ꯄꯤꯖꯕ ꯉꯝꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯑꯈꯪ ꯑꯍꯩ ꯈꯔꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯑꯒ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯍꯦꯟꯒꯠꯂꯒ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤ ꯀꯩꯅꯣꯁꯤꯗ ꯑꯥꯏꯗꯤꯌꯥꯁꯤꯗ ꯄꯥꯡꯊꯣꯛꯆꯕꯅꯦꯕ